ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯅꯝꯃ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯂꯩꯔꯝꯕꯤ ꯂꯥꯡꯂꯦꯟ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯣꯏꯅꯖꯔꯝꯕ ꯅꯥꯎꯊꯤ ꯁꯥꯖꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯆꯍꯤ ꯀꯨꯝꯂꯥꯡ ꯑꯃ ꯆꯨꯞꯅ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯕ ꯊꯥꯕꯨꯡ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯂꯥꯡꯂꯦꯟ ꯂꯩꯖꯕ ꯊꯥꯅ ꯀꯦꯔꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯥꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅ ꯆꯥꯅꯕ ꯃꯐꯤ ꯂꯩꯕ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯠꯆꯥꯔꯤ꯫ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯍꯩ ꯆꯠꯅꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯥꯡꯂꯦꯟꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯃꯃꯥꯕꯨ ꯀꯧꯈ꯭ꯔꯦ꯫ "ꯏꯃꯥ! ꯏꯃꯥ! ꯑꯩ ꯂꯥꯛꯑꯦ! ꯑꯩ ꯆꯥꯛꯀꯧꯕ ꯂꯥꯛꯑꯦ!" ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨꯗ ꯃꯕꯨꯡ ꯑꯍꯜꯒꯤ ꯌꯨꯝ ꯑꯃ ꯁꯥꯗꯣꯛꯏ꯫ ꯃꯗꯨꯗꯒꯤ ꯊꯥꯕꯜꯂꯩꯗꯨ ꯊꯣꯛꯂꯛꯇꯨꯅ "ꯍꯩꯃꯥ! ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗꯤ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯆꯥꯛꯀꯧꯕ ꯂꯥꯛꯑꯦꯗ!" ꯃꯃꯥꯏ ꯐꯠꯂꯩꯗꯨꯅ "ꯅꯊꯧ ꯅꯠꯇꯦ, ꯂꯥꯛꯏꯅꯤ ꯀꯩꯅꯣ! ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯂꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯃꯨꯛ ꯆꯪꯃꯤꯟꯅꯩ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯕꯨ ꯎꯕꯗ "ꯍꯩꯃꯥ ꯍꯩꯃꯥ! ꯅꯪꯗꯤ ꯌꯥꯍꯧꯕꯒ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣ?" "ꯍꯣ ꯆꯦꯜꯂꯛꯑꯦ, ꯁꯤꯗ ꯑꯣꯏꯅ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯗꯅ." "ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯔꯛꯏꯕ ꯃꯌꯥꯝ ꯑꯗꯨꯅ?" "ꯈꯪꯗꯦ, ꯃꯌꯥꯝ ꯌꯥꯝꯃꯤ, ꯃꯥꯅ ꯄꯪꯂꯩꯇ ꯂꯩ ꯄꯨ ꯍꯥꯏꯗꯨꯅ." "ꯏꯃꯥ, ꯑꯩ ꯆꯥꯛꯄꯨ ꯐꯅ ꯂꯥꯝꯃꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯩꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯧꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤꯁꯦ꯫ ꯂꯐꯣꯏꯗꯨꯝ ꯑꯃ ꯑꯅꯤ ꯆꯥꯈꯤꯒꯦꯗ ꯑꯩ." ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯈꯥꯎꯗꯨ ꯃꯥꯡꯒꯣꯜꯗ ꯊꯝꯗꯨꯅ ꯂꯐꯣꯏ ꯂꯐꯥꯡ ꯑꯃ ꯁꯠ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯕ ꯍꯧꯏ꯫ ꯃꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ "ꯅꯪꯕꯨ ꯇꯧ ꯍꯩꯔꯤꯕ꯭ꯔꯅꯦꯍꯦ? ꯏꯃꯨꯡꯗꯨꯗꯁꯨ ꯌꯧꯈꯣꯗꯅ, ꯅꯐꯤꯁꯨ ꯍꯣꯡꯗꯦ." "ꯅꯊꯧ ꯅꯠꯇꯦ, ꯆꯥꯅꯤꯡꯂꯗꯤ ꯆꯥꯔꯦ." ꯊꯥꯕꯜꯂꯩꯅꯁꯨ "ꯆꯥꯎ ꯆꯥꯎ." ꯃꯅꯝꯃ ꯑꯍꯜꯗ ꯐꯠ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯑꯩꯅ ꯆꯥꯔꯤꯁꯦ ꯏꯅꯝꯃ ꯍꯣꯏꯗ ꯊꯤꯟꯗꯧꯕ ꯁꯔꯨꯛꯇꯨꯅꯤ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯆꯥꯎꯅꯦ." ꯏꯃꯨꯡꯗꯒꯤ ꯑꯌꯤꯡꯕꯤꯁꯨ ꯊꯣꯛꯂꯛꯏ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ꯫ "ꯍꯩꯃꯥ! ꯑꯗꯨꯗ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯕ꯭ꯔꯣ? ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯂꯛꯎꯗꯅ." "ꯂꯐꯣꯏ ꯆꯥꯅꯤꯅ ꯆꯥꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯂꯥꯛꯑꯣ, ꯅꯐꯤ ꯀꯥꯏꯗꯣ ꯍꯥꯟꯅ ꯍꯣꯡꯉ ꯂꯥꯎ. ꯉꯁꯤꯗꯤ ꯏꯆꯜꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯒ ꯄꯣꯝꯂꯤꯕꯅꯤ." ꯃꯥꯡꯒꯣꯜꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯃꯅꯝꯃ ꯑꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯅꯝꯍꯜ, ꯏꯅꯝꯇꯣꯟ, ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯗꯤ ꯆꯥꯛꯀꯧꯕꯒ ꯑꯃꯠꯇ ꯆꯠꯂꯣꯏꯗ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯔꯝꯂꯤꯕ ꯁꯤꯕꯣ?" ꯊꯥꯕꯜꯂꯩꯅ "ꯆꯠꯂꯔꯣꯏ ꯑꯩꯗꯤ." "ꯑꯦ, ꯀꯔꯤꯒꯤ? ꯆꯠꯂꯨ ꯌꯥꯗ꯭ꯔꯣ?" "ꯍꯟꯗꯛ ꯃꯤ ꯁꯤꯕ ꯌꯥꯎꯏ, ꯑꯗꯨꯒꯤ ꯆꯥꯛꯀꯧꯗ꯭ꯔꯦ." "ꯅꯨꯡꯉꯥꯏꯕꯤꯗꯦꯗ, ꯑꯗꯨꯗꯤ ꯗꯈꯤꯅꯥꯁꯨ ꯐꯪꯉꯔꯣꯏꯅꯦ." "ꯅꯨꯡꯉꯥꯏꯕꯤꯗꯦ, ꯑꯩꯈꯣꯏꯗꯤ ꯍꯣꯔꯦꯟ ꯐꯪꯅꯤ." "ꯍꯥꯞꯇꯣꯏꯅꯦ ꯍꯥꯞꯇꯣꯏꯅꯦ. ꯅꯪꯒꯤ ꯇꯥꯆꯧꯅꯁꯨ ꯅꯪꯒꯤ ꯍꯣꯔꯦꯟ ꯗꯈꯤꯅꯥ ꯍꯥꯞꯇꯣꯏꯅꯦ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯊꯝꯈ꯭ꯔꯕ ꯄꯣꯠꯅꯤꯗ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ "ꯑꯌꯥ, ꯑꯁꯦꯡꯀꯤꯔꯣ? ꯑꯁꯦꯡꯀꯤꯔꯣ ꯏꯅꯝꯍꯜ?" "ꯏꯅꯝꯃꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯌꯥꯝꯅ ꯍꯔꯥꯎꯏꯗ ꯑꯩꯗꯤ." ꯃꯁꯤꯗ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ "ꯅꯪ ꯇꯥꯇꯣꯟꯅꯁꯨꯅꯦ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯕꯤꯗ." "ꯍꯥ, ꯑꯁꯦꯡꯕꯒꯤ?" "ꯑꯁ, ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦꯗ." "ꯏꯃꯥ, ꯏꯅꯝꯃ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯑꯁ, ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯩꯗꯤ." ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯗꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ, ꯄꯦꯟꯖꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯃꯥꯅ ꯊꯝꯂꯤꯕ ꯈꯥꯎꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏ, "ꯏꯅꯝꯃ, ꯑꯩꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯄꯅꯤ. ꯁꯤꯁꯦ ꯅꯈꯣꯏꯒꯤ ꯉꯥꯛꯇꯅꯤ. ꯏꯃꯥꯈꯣꯏꯒ ꯑꯝꯇ ꯄꯤꯖꯔꯨꯅꯨ. ꯇꯪꯈꯥꯏ ꯍꯦꯛꯇ ꯌꯦꯟꯅꯔꯒꯦ ꯑꯩ." ꯍꯔꯥꯎꯃꯟꯗꯅ ꯁꯠ ꯐꯝꯊꯔꯒ ꯈꯥꯎꯗꯨ ꯍꯦꯛꯇ ꯐꯥꯛꯇꯣꯛꯏ꯫ ꯃꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ "ꯑꯦ, ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ. ꯅꯪꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤꯅꯦ." "ꯑꯁ, ꯅꯪ ꯈꯪꯄꯣꯟꯇꯦ ꯏꯃꯥ. ꯑꯩ ꯏꯅꯝꯃ ꯑꯅꯤꯒꯤ ꯍꯥꯟꯅ ꯈꯥꯏꯗꯣꯛꯀꯦ." "ꯃꯃꯥ, ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯅꯦ ꯃꯁꯦ. ꯌꯦꯡꯉꯣꯕ."
ꯍꯥꯞꯄꯅ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯥꯞꯂꯒ ꯑꯗꯨꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡ ꯁꯛꯅꯤꯡꯕꯗ ꯁꯛ ꯃꯅꯤꯡ ꯇꯧꯅ ꯂꯩꯖꯩ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯦꯡꯊꯤꯕ ꯅꯨꯡꯁꯤꯅꯗꯕ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯣꯏꯅ ꯐꯝꯂꯤ ꯃꯕꯨꯡ ꯑꯅꯤ ꯃꯅꯝꯃ ꯑꯅꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯊꯧꯔꯝꯗꯣ ꯍꯔꯥꯎꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯕꯨꯛ ꯄꯣꯛꯈꯥꯏꯈꯩ ꯆꯥꯔꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯊ꯭ꯋꯥꯏꯅ ꯄꯦꯟꯖꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯍꯥꯛꯀꯤ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯄꯣꯠ ꯃꯊꯪ ꯃꯊꯪ ꯇꯝꯂꯔꯤ ꯁꯅꯥꯍꯜꯅ ꯁꯤꯅ ꯏꯆꯜ ꯂꯥꯡꯂꯦꯟꯒꯤ ꯁꯦꯜꯁꯨ ꯌꯥꯎꯔꯕꯅꯤ ꯄꯥꯝꯂꯕ꯭ꯔꯥ ꯌꯦꯡꯉꯨ ꯄꯥꯝꯃꯤ ꯀꯩꯅꯣ ꯇꯥꯆꯧ ꯁꯦꯜꯁꯤꯅ ꯑꯩꯒꯤꯅꯤꯀꯣ ꯍꯦꯛꯇ ꯂꯧꯔꯒꯦꯗ ꯑꯩ ꯍꯥꯏꯗꯨꯅ ꯌꯥꯎꯔꯤꯕ ꯁꯦꯜꯗꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯈꯠꯈꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯆꯩ ꯁꯅꯥꯌꯥꯏꯅ ꯑꯃꯨꯛ ꯁꯤꯁꯤ ꯏꯆꯜꯒꯤꯅꯦ ꯍꯥꯏꯗꯅ ꯅꯕꯨꯡꯒꯤ ꯑꯩꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯃ ꯁꯥꯕꯅꯤ ꯄꯥꯝꯂꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯌꯥ ꯌꯥꯝ ꯐꯖꯩꯌꯦ ꯇꯌꯥꯏꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯑꯁ ꯑꯩꯗꯤ ꯄꯥꯝꯕꯅ ꯉꯥꯎꯔꯦ ꯍꯦꯛꯇ ꯁꯤꯖꯤꯜꯂꯒꯦꯀꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯗ ꯐꯠ ꯁꯤꯖꯤꯟꯈ꯭ꯔꯦ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯌꯥꯝꯅ ꯐꯖꯔꯦ ꯏꯅꯝꯇꯣꯟ ꯐꯖꯗ꯭ꯔꯅꯦ ꯁꯤ ꯐꯖꯗꯕ꯭ꯔꯕ ꯑꯩꯉꯣꯟꯗ ꯄꯛꯆꯗꯕ꯭ꯔꯕ ꯐꯖꯩꯌꯦ ꯏꯆꯜꯗꯤ ꯍꯦꯛ ꯆꯞ ꯆꯥꯔꯤ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯁꯥꯊꯤꯅ ꯐꯖꯔꯦ ꯑꯩꯗꯤ ꯄꯥꯝꯕꯅ ꯂꯣꯏꯔꯦ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯊꯣꯛꯑꯔꯣꯏ ꯑꯗꯨ ꯇꯥꯇꯣꯟ ꯁꯤꯅ ꯂꯣꯏꯔꯕꯣ ꯀꯩꯅꯣꯃꯗꯤ ꯋꯥꯠꯇ꯭ꯔꯣ ꯀꯔꯤ ꯋꯥꯠꯂꯒꯦꯅꯦ ꯀꯔꯤ ꯍꯥꯞꯈꯣ ꯍꯥꯏꯕꯅꯣ ꯑꯃ ꯋꯥꯠꯂꯤ ꯀꯩꯅꯣ ꯀꯔꯤ ꯋꯥꯠꯂꯕ ꯁꯦꯜ ꯋꯥꯠꯂꯤꯌꯦ ꯇꯥꯆꯧꯒꯤꯁꯨ ꯁꯦꯜ ꯍꯥꯞꯄꯛꯏꯁꯦ ꯎꯗ꯭ꯔꯣ ꯇꯥꯇꯣꯟꯒꯤꯁꯨ ꯍꯥꯞꯄꯨ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪ ꯑꯃꯨꯛꯇ ꯁꯦꯜ ꯈꯔ ꯂꯧꯔꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯐꯠ ꯆꯪꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯏ ꯃꯗꯨꯕꯨ ꯁꯅꯥꯌꯥꯏꯅ ꯃꯆꯜ ꯅꯨꯄꯤꯗ ꯄꯤꯔꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ ꯄꯦꯜꯂꯕ ꯅꯪꯕꯣ ꯌꯥꯔꯦ ꯇꯥꯇꯣꯟ ꯁꯤ ꯑꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯂꯨꯈꯣꯏꯅ ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯇꯧꯁꯤꯟꯅꯔꯒ ꯂꯣꯏꯅ ꯂꯧꯈꯤꯗꯧꯔꯤꯅꯤ ꯃꯥꯅ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯄꯥꯕꯨꯡ ꯅꯪꯒꯤꯁꯨ ꯋꯥꯠꯂꯤ ꯏꯃꯥꯒꯤꯁꯨ ꯋꯥꯠꯂꯤ ꯅꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯥ ꯁꯠ ꯄꯤꯔꯣ ꯂꯥꯎ ꯄꯤꯅꯤꯗ ꯏꯆꯥꯒꯤꯕꯨ ꯄꯤꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯀꯔꯤꯅꯣ ꯅꯆꯥꯒꯤ ꯄꯤꯅꯤ ꯍꯥꯏꯅ ꯂꯥꯡꯕꯗꯣ ꯂꯧꯊꯣꯛꯎꯔꯣꯗꯅ ꯄꯤꯔꯒꯦ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯅꯥꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯆꯥꯒꯤꯗꯃꯛꯇ ꯂꯥꯡꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯏ ꯐꯤ ꯑꯇꯥꯡꯕ ꯐꯅꯦꯛ ꯑꯇꯥꯡꯕ ꯐꯨꯔꯤꯠ ꯃꯌꯥꯝ ꯑꯃ ꯌꯥꯝꯂꯦ ꯑꯃꯨꯛꯇꯣꯏꯕ ꯃꯗꯨꯕꯨ ꯎꯕꯗ ꯂꯥꯡꯂꯦ ꯍꯦꯟꯅ ꯍꯔꯥꯎꯔꯤ ꯏꯃꯥ ꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯀꯃꯥꯏꯅ ꯄꯨꯗꯣꯏꯅꯣ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕ ꯑꯌꯤꯡꯕꯤꯅ ꯋꯥꯡꯂꯦꯟꯕ ꯂꯥꯛꯇꯣꯏꯕ ꯑꯁꯤꯗꯤ ꯃꯥꯒ ꯄꯨꯃꯤꯟꯅꯧ ꯀꯩꯅꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯨꯍꯟꯒꯦ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯕ ꯑꯩ ꯉꯝꯂꯣꯏꯕ ꯑꯁꯨꯝꯅ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯇꯨꯅ ꯄꯤꯛ ꯊꯟꯗꯨꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯤ ꯁꯤꯕ ꯅꯥꯏ ꯑꯗꯨꯅ ꯃꯇꯝ ꯃꯥꯒꯤ ꯂꯥꯡꯒꯣꯜ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯈ꯭ꯋꯥꯏꯕ ꯀꯣꯂꯝꯕꯤ ꯁꯅꯥꯇꯣꯝꯕꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃꯃꯝ ꯄꯤꯔꯝꯂꯦ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯃꯥꯗꯤ ꯉꯥꯎꯆꯠꯅꯔꯤ ꯃꯥꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯈꯥꯡꯉꯨꯊꯛꯇ ꯑꯁꯨꯝꯅ ꯀꯥꯏꯅꯕ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯈꯪꯐꯝ ꯈꯪꯗꯅ ꯋꯥꯖꯍꯧꯔꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯑꯃ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯋꯥꯅ ꯂꯦꯟꯖꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯤꯗ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠꯁꯨ ꯍꯣꯡꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯅꯕꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯨ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯑꯏꯪꯕꯤꯅ ꯁꯧ ꯂꯥꯎꯅ ꯃꯊꯤꯕꯣꯡ ꯆꯥꯛꯁꯦ ꯊꯣꯡꯂꯕꯗꯤ ꯀꯣꯛ ꯆꯥꯗꯦ ꯍꯥꯏꯕ ꯎꯡꯈꯤꯕꯁꯤꯅ ꯌꯥꯝꯅ ꯎꯡꯕ ꯍꯩꯔ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯕꯨ ꯑꯩꯅꯦ ꯁꯨꯝ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤ ꯆꯥꯛꯁꯦ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯥꯟꯅ ꯊꯣꯡꯗ꯭ꯔꯤꯀꯥꯟꯗ ꯆꯥꯔꯣꯏ ꯊꯛꯑꯣꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯊꯣꯡꯈꯩ ꯊꯣꯡꯖꯤꯜꯂꯒ ꯑꯔꯦꯝꯕꯗ ꯍꯨꯟꯗꯣꯛꯂꯤꯁꯦ ꯀꯌꯥꯗꯤ ꯌꯥꯝꯗꯦ ꯊꯕꯛꯅꯗꯤ ꯃꯅꯥ ꯑꯃ ꯁꯨꯗ꯭ꯔꯕꯅꯤꯅ ꯁꯦꯜꯅꯗꯤ ꯁꯤꯀꯤ ꯑꯃ ꯇꯥꯟꯗ꯭ꯔꯕꯅꯤꯅ ꯄꯥꯝꯃꯨꯕꯁꯤ ꯃꯁꯥꯁꯤꯗ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯕꯨ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯉꯝꯗꯣꯏꯅꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯑꯇꯣꯝꯕꯅꯤ ꯁꯥꯗꯨꯅ ꯑꯍꯜ ꯑꯁꯦ ꯑꯁꯨꯝꯅ ꯀꯣꯟꯗꯨꯅ ꯂꯩꯔꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯋꯥꯏꯁꯪ ꯂꯩꯔꯤꯕ
ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯀꯣꯡ ꯍꯦꯛ ꯁꯤꯈ꯭ꯔꯕꯗꯤꯅꯦ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯍꯧꯕꯒꯤ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯏꯁꯧ ꯂꯥꯡꯕ ꯑꯗꯨ ꯂꯦꯞꯂꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯂꯩꯌꯦ ꯏꯃꯥꯒꯤ ꯊꯣꯏꯊꯣꯏꯕ ꯀꯞꯀꯅꯨꯁꯦ ꯐꯠ ꯂꯧꯈꯠꯇꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯃꯤ ꯂꯨꯈꯣꯏ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯍꯟꯗꯛ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯍꯥꯛ ꯈꯪꯗꯕ ꯅꯠꯇꯦ ꯃꯍꯧꯁꯥꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯂꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯊꯥ ꯑꯃ ꯑꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯂꯨꯈꯣꯏ ꯅꯥꯗꯨꯅ ꯐꯃꯨꯡꯗꯒꯤ ꯃꯆꯤ ꯏꯔꯦꯡ ꯂꯦꯡꯕ ꯉꯝꯗꯅ ꯂꯩ ꯑꯌꯤꯡꯕꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯏ ꯏꯃꯨꯡ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯂꯩ ꯍꯩꯗ꯭ꯔꯤꯁꯤꯗꯒ ꯑꯃꯠꯇ ꯑꯩꯗꯅꯦ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯂꯒꯅꯦ ꯂꯩꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯁꯣꯟ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯀꯅꯥꯅ ꯄꯨ ꯊꯥꯡꯕ ꯉꯝꯗꯣꯏꯅꯣ ꯅꯍꯥꯟꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯇꯥꯔꯛꯂꯤꯅꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯪꯂꯕꯅꯦꯕ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕꯁꯤꯃ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯗꯣ ꯅꯤꯡꯁꯤꯡꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯆꯞ ꯆꯞ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯗꯣꯏꯕ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯨꯝꯗꯈꯩ ꯀꯞꯇꯨꯅ ꯂꯩꯗꯣꯏꯕ ꯃꯇꯝ ꯆꯥꯅ ꯆꯥ ꯊꯛꯈꯤꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕ ꯑꯣꯏꯔꯦ ꯑꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯅ ꯐꯃꯨꯡꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯍꯤꯡ ꯈꯪꯗꯦ ꯅꯨꯡꯊꯤꯜ ꯈꯪꯗꯦ ꯅꯥꯍꯦꯔꯛꯂꯅꯤ ꯀꯅꯥꯅꯕꯨ ꯇꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯅꯥꯍꯦꯕ ꯁꯥꯔꯤꯅꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕ ꯑꯁꯤꯕꯣ ꯃꯥꯇ ꯁꯤꯈ꯭ꯔꯒ ꯑꯩꯅꯦ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕꯅꯤ ꯍꯅꯨꯕ ꯑꯅꯥꯕ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯒꯅ ꯑꯩꯕꯨ ꯐꯩꯃ ꯍꯥꯏꯕ ꯇꯧꯗ꯭ꯔꯒꯅ ꯐꯠꯇꯦꯃ ꯍꯥꯏꯕ ꯀꯅꯥꯒꯤ ꯃꯤꯅꯕꯨ ꯄꯨ ꯊꯥꯡꯕ ꯉꯝꯗꯣꯏꯅꯣ ꯃꯁꯤꯕꯨ ꯉꯝꯗꯦ ꯑꯩ ꯉꯝꯗꯦꯕ ꯃꯥꯒꯤ ꯑꯗꯨꯝ ꯑꯃꯥꯡ ꯑꯁꯣꯏ ꯁꯦꯡꯗꯨꯅ ꯂꯩꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯂꯩꯔꯤꯕ ꯏꯆꯦ ꯑꯁꯤꯅꯒ ꯍꯟꯅ ꯌꯦꯡꯕꯤꯕꯖꯥꯠ ꯅꯠꯇꯦ ꯑꯍꯜꯁꯦ ꯑꯩꯈꯣꯏꯅ ꯀꯣꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯑꯇꯥꯏ ꯇꯥꯍꯟꯗꯨꯅ ꯊꯝꯕ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ ꯆꯥꯎꯌꯦꯡ ꯌꯦꯡꯕ ꯈꯛꯅ ꯀꯗꯥꯏꯗꯒꯤ ꯌꯥꯗꯣꯏꯅꯣ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯁꯅꯥ ꯌꯥꯏꯃꯅ ꯍꯩ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯅꯆꯤꯜꯗꯨꯗ ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ ꯉꯥꯎꯗꯧꯔꯕ꯭ꯔꯣ ꯅꯪꯕꯨ ꯍꯣ ꯉꯥꯎꯗꯧꯔꯤ ꯅꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯑꯩ ꯉꯥꯎꯗꯧꯔꯤ ꯀꯅꯥꯒꯤ ꯃꯤꯅꯕꯨ ꯉꯥꯎꯔꯣꯏ ꯑꯃꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯃꯒꯤꯕꯨ ꯇꯧꯒꯗ꯭ꯔꯥ ꯏꯆꯥ ꯑꯄꯤꯛꯄꯁꯤꯒ ꯍꯣꯏ ꯏꯀꯣꯛ ꯑꯁꯤ ꯐꯥꯎꯕ ꯍꯥꯠꯄ ꯁꯪꯗ꯭ꯔꯦ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯑꯌꯤꯡꯕꯤ ꯑꯩꯁꯤꯕꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯕ꯭ꯔꯣ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤꯕ꯭ꯔꯥꯕ ꯌꯥꯔꯤꯁꯦ ꯅꯪꯒꯤ ꯋꯥꯁꯤ ꯇꯣꯛ ꯀꯩꯅꯣ ꯇꯣꯛꯄ ꯍꯥꯏꯗꯤ ꯍꯦꯛꯇ ꯇꯣꯛꯑꯣ ꯍꯥꯏꯔꯒ ꯌꯥꯗꯧꯕ ꯋꯥꯔꯣ ꯁꯤꯕꯨ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ ꯂꯩꯔꯤꯕ ꯅꯇꯩꯃꯁꯤ ꯌꯦꯡꯉꯨꯗꯅ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯕꯥ ꯇꯧꯕꯤꯔꯛꯏ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡ ꯐꯥꯗꯣꯛꯀ ꯂꯥꯛꯂꯝꯒꯗ꯭ꯔꯥ ꯌꯥꯔꯤꯃꯤ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯄꯥꯕꯨꯡꯅ ꯇꯥꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯇꯥꯅꯤꯡꯗꯁꯅꯨ ꯇꯥꯔꯒꯅ ꯐꯔꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯂꯕꯅꯦꯕ ꯁꯨꯃꯥꯏꯅ ꯃꯤꯕꯨ ꯑꯁꯨꯝ ꯑꯣꯠꯇꯨꯅ ꯂꯩꯗꯧ ꯁꯔꯨꯛ ꯀꯣꯛ ꯍꯦꯛ ꯁꯤꯖꯈꯤꯒꯦ ꯍꯥꯏꯗꯤ ꯂꯩꯇꯦꯕ ꯑꯌꯤꯡꯕꯤ ꯅꯪꯅꯦ ꯆꯩ ꯂꯥꯛꯂꯅꯤꯀꯣ ꯅꯪ ꯑꯩꯉꯣꯟꯗꯗ ꯅꯪꯅ ꯀꯟꯕ ꯑꯃꯨꯛꯇ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇ꯭ꯔꯕ꯭ꯔꯥ ꯍꯣ ꯅꯨꯄꯥ ꯑꯅꯥꯕꯁꯦ ꯅꯌꯥꯝ ꯃꯈꯣꯏꯗ ꯄꯤꯊꯣꯛꯀꯣ ꯃꯈꯣꯏꯒꯤꯗ ꯂꯩꯍꯟꯀꯣ ꯃꯗꯨꯗꯇ ꯑꯩꯅꯦ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯒꯦꯕ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯍꯧꯕꯅ ꯑꯐꯕ ꯑꯣꯏꯅꯤ ꯍꯥꯏꯁꯤꯅꯤ ꯍꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯄꯥ ꯑꯅꯥꯕ ꯑꯁꯤꯒꯤ ꯃꯊꯤ ꯃꯌꯨꯡꯁꯤꯡꯗꯨꯅ ꯁꯨꯝ ꯂꯩꯕꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯧꯕꯤꯌꯨ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕꯤꯒꯅꯨ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯄꯨꯝꯅꯃꯛ ꯉꯥꯡꯁꯛꯏ ꯁꯅꯥꯌꯥꯏ ꯃꯄꯥꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯃꯊꯟꯇ ꯀꯥꯅꯨꯡ ꯑꯗꯨꯗ ꯀꯞꯆꯔꯤ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯍꯜ ꯑꯣꯏꯔꯛꯄꯗ ꯃꯆꯥ ꯃꯃꯧꯅ ꯃꯤꯔꯥꯏꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟ ꯃꯄꯥꯝꯗ ꯂꯥꯛꯏ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯁꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯇꯣꯏꯅ ꯍꯔꯥꯎꯅ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯃꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯒ ꯂꯥꯛꯄ ꯍꯧꯖꯤꯛꯇꯤ ꯂꯦꯞꯈꯤ ꯃꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯟꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯑꯃꯨꯛ ꯂꯥꯛꯏ ꯍꯟꯗꯛ ꯃꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯩ ꯌꯨꯝꯁꯤꯗ ꯇꯣꯏꯅꯃꯛ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯏ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯅꯝꯃ ꯑꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ
ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯐꯥꯎꯔꯕꯅꯤ꯫ ꯍꯥꯟꯅ ꯏꯀꯦ-ꯀꯦꯖꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯂꯩꯖꯔꯝꯕꯗꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯤ꯫ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯅꯥꯎꯊꯤ ꯁꯥꯖꯕ ꯑꯗꯨ ꯇꯧꯗ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯊꯣꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ, "ꯄꯥꯕꯨꯡ, ꯅꯆꯥ ꯂꯥꯛꯏꯌꯦ꯫" ꯂꯨꯈꯣꯏ ꯇꯞꯅ ꯌꯦꯡꯊꯣꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯕꯅꯤ꯫ "ꯄꯥꯕꯨꯡꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯅꯆꯥꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯦ꯫ ꯁꯤ ꯉꯧꯔꯛꯎꯔꯥ? ꯊꯣꯡꯂꯛꯎꯔꯥ?" ꯀꯔꯤ ꯇꯧꯕꯒꯤ ꯂꯩꯔꯛꯂꯤꯕꯅꯣ? ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯌꯥꯕꯗꯨꯕꯨ꯫ "ꯄꯥꯕꯨꯡ, ꯆꯥꯛ ꯈꯔ ꯆꯥꯅꯕꯅꯤ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯍꯛꯆꯥꯡꯗꯣ ꯀꯟꯈꯠꯄ ꯉꯝꯗꯕꯅꯤ꯫ ꯄꯥꯕꯨꯡ, ꯉꯥꯁꯦ ꯑꯣꯏꯅ ꯉꯧꯔꯛꯂꯒꯦ꯫ ꯆꯒꯪꯒ ꯌꯣꯝꯁꯤꯜꯂꯒ ꯆꯥꯅꯕ ꯁꯤ ꯍꯥꯟꯅ ꯇꯧꯔꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯥꯕꯨꯡꯒꯤ ꯐꯤꯔꯣꯜꯁꯨ ꯁꯨꯔꯝꯒꯦ." "ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯆꯥ ꯋꯥꯅꯕꯅꯤꯗ, ꯇꯧꯔꯅꯨ." "ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯁꯦ ꯅꯆꯥꯅꯤ꯫ ꯁꯤ ꯇꯧꯕꯕꯨ ꯀꯩꯅꯣ? ꯁꯤꯕꯨ ꯃꯆꯥ ꯑꯃꯒꯤ ꯇꯧꯐꯝ ꯅꯠꯇꯕ꯭ꯔꯣ?" "ꯏꯄꯥ ꯈꯪꯏ, ꯑꯗꯨꯕꯨ ꯏꯆꯥ ꯋꯥꯅꯕꯅꯤ." "ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯃ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯃꯣ꯫ ꯅꯃꯥꯗꯨꯗꯪ ꯍꯤꯡꯖꯔꯝꯂꯕꯗꯤ ꯉꯁꯤ ꯏꯆꯥꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕ ꯑꯁꯤ ꯈꯪ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯄꯥꯕꯨꯡ, ꯅꯃꯥꯅ ꯁꯦꯕꯥ ꯇꯧꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ..." ꯃꯄꯥꯅ ꯑꯗꯨꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯟꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯊꯃꯣꯏ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯀꯥꯏꯔꯛꯂꯤ꯫ "ꯏꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯅꯆꯥ ꯑꯩꯅ ꯇꯧꯒꯅꯤꯌꯦ꯫ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯈꯟꯅꯨꯁꯤ, ꯏꯅꯝꯃ ꯑꯅꯤꯁꯨ ꯂꯩꯔꯤ꯫ ꯑꯩ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯂꯨꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯈꯥꯎꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯍꯧ ꯍꯥꯏꯖꯍꯧꯋꯤ꯫ "ꯏꯆꯥ ꯊꯣꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯀꯦꯟꯅꯐꯝ ꯑꯣꯏꯅꯐꯝ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯀꯣ꯫ ꯄꯨꯝꯅꯃꯛꯅ ꯏꯆꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯤ꯫ ꯌꯨꯝꯁꯤꯗ ꯏꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯁꯣꯜꯂꯕꯁꯨ ꯅꯥꯔꯕꯁꯨ ꯅꯄꯥꯕꯨꯡ ꯑꯩ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯏꯕꯅꯤꯅ ꯃꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯤꯗ ꯂꯥꯛꯀꯅꯤ? ꯂꯩꯔꯤꯕ ꯅꯅꯝꯃ ꯑꯅꯤꯒꯤ ꯊꯃꯣꯏꯁꯨ ꯉꯁꯤꯗꯤ ꯃꯆꯨ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯏꯆꯥ ꯊꯣꯝꯕꯤ." ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯊꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯉꯥꯗꯨ ꯁꯦꯝꯗꯨꯅ ꯉꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯌꯤꯡꯕꯤ ꯂꯩꯀꯥꯏꯗ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤ꯫ ꯏꯃꯨꯡꯗ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯩꯈꯨ ꯃꯅꯝ ꯐꯪꯂꯛꯏ꯫ ꯃꯗꯨꯗ ꯍꯥꯏꯖꯩ, "ꯀꯗꯣꯝꯗꯒꯤ ꯃꯩꯈꯨꯅꯣ? ꯆꯥꯛꯈꯨꯝ ꯃꯩꯒ ꯍꯧꯔꯤꯔꯣ? ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯃꯈꯣꯏ ꯇꯥꯊꯣꯟꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ꯫ ꯀꯅꯥ ꯂꯥꯛꯆꯥꯠꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯐꯠ ꯆꯪꯁꯤꯜꯂꯤ꯫ ꯌꯦꯡꯂꯨꯕꯗ ꯂꯥꯡꯂꯦꯟ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ, "ꯍꯦ, ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ?" ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ, "ꯏꯅꯝꯃ, ꯄꯥꯕꯨꯡꯅ ꯆꯥꯅꯕ ꯉꯥ ꯈꯔ ꯉꯧꯕꯅꯤ." "ꯏꯁ, ꯅꯄꯥ ꯑꯅꯥꯕꯁꯤꯅ ꯆꯥꯅꯕ ꯉꯥꯒ ꯉꯧꯔꯤꯅꯦꯕ, ꯅꯠꯇ꯭ꯔꯣ? ꯌꯥꯝꯅ ꯄꯤꯖꯅꯤꯡꯈꯤꯕꯩ ꯋꯥꯅꯤꯅꯦ." "ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯗꯕꯁꯤꯗ..." "ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯅꯄꯥꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯄꯤꯖꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ?" "ꯏꯅꯝꯃ, ꯅꯆꯜ ꯑꯗꯨꯝꯅ ꯍꯥꯏꯖꯗꯦ꯫ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗ ꯄꯥꯕꯨꯡ ꯄꯤꯖꯅꯤꯡꯗꯨꯅ ꯁꯨꯝ ꯂꯩꯔꯛꯄꯅꯤ." "ꯌꯥꯔꯦ ꯈꯪꯉꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯂꯩꯔꯛꯏꯕ ꯑꯗꯨꯁꯨ ꯉꯥꯇꯃꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯥꯎ ꯊꯨꯝꯅ ꯀꯗꯥꯏꯗꯒꯤ? ꯑꯩꯅ ꯁꯤꯗ ꯑꯆꯥꯇꯥꯎ ꯈꯔ ꯊꯝꯕꯗꯨꯔꯣ ꯅꯪꯅ ꯁꯤꯖꯤꯟꯅꯊꯣꯛꯏꯁꯦ? ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯁꯦ, ꯀꯌꯥꯗ ꯑꯍꯩ ꯑꯄꯥ ꯁꯥꯔꯤꯕ ꯑꯉꯥꯡꯅꯣ? ꯁꯤꯗꯩ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯒꯦ? ꯅꯣꯏ ꯅꯄꯥꯅ ꯂꯩꯔꯒ ꯁꯤꯗ ꯊꯝꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯁꯣꯝꯗꯅ ꯅꯣꯡꯃꯒꯤ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ, ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯃꯨ ꯌꯥꯊꯛ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯤꯖꯤꯟꯅꯊꯣꯛꯂꯤꯕꯅꯦꯕ꯫ ꯏꯕꯦꯝꯃ, ꯌꯥꯝꯅ ꯉꯝꯃꯤ, ꯅꯪ ꯌꯥꯝꯅ ꯉꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ." ꯂꯥꯡꯂꯦꯟ ꯃꯅꯝꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯨꯝꯕ ꯉꯝꯗꯦ꯫ ꯃꯌꯨꯝ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯪꯒꯣꯏꯕ ꯂꯩꯇ ꯆꯪꯁꯤꯟꯗꯨꯅ ꯇꯧꯔꯨꯕꯅꯤ꯫ ꯃꯅꯝꯃꯅ ꯑꯗꯨ ꯌꯧꯅ ꯃꯉꯣꯟꯗ ꯐꯠꯇꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯛ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯔꯨꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯤ꯫ ꯑꯌꯤꯡꯕꯤꯅ ꯃꯈꯥ ꯇꯥꯏ, "ꯇꯧꯅꯨ ꯇꯧ, ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯑꯍꯩ ꯑꯄꯥ ꯌꯥꯝꯅ ꯁꯥꯅꯨ꯫ ꯅꯄꯥ ꯍꯅꯨꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯑꯗꯨꯛ ꯆꯨꯝꯅ ꯂꯥꯛꯄꯅ ꯃꯔꯥꯛꯄꯅꯤ꯫ ꯅꯪꯅ ꯄꯤꯖꯅꯤꯡꯂꯒꯅꯅꯦ ꯅꯌꯨꯝꯗꯒꯤ ꯊꯣꯡ ꯊꯥꯛꯂꯒ ꯄꯨꯔꯛꯄ ꯀꯩꯗꯧꯒꯦ? ꯁꯤꯗ ꯊꯥꯎ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯦ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯅꯦ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯨ ꯈꯪꯂꯕ꯭ꯔꯥ? ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯗ ꯁꯥꯔꯤꯅꯣ? ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯍꯥꯏꯔꯤꯁꯤꯅꯤ."
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯐꯠꯂꯩꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯨꯈꯣꯏ ꯐꯃꯨꯡꯗꯒꯤ ꯇꯥꯏ꯫ ꯃꯊꯃꯣꯏꯗꯨꯗ ꯆꯥꯛꯅ ꯍꯥꯏꯖꯩ, ꯐꯠꯇꯦꯗꯀꯣ ꯏꯃꯧ ꯏꯕꯦꯝꯃ, ꯃꯁꯤꯕꯨ ꯀꯔꯤ ꯊꯃꯣꯏꯅꯣ? ꯑꯁꯨꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯅꯤꯀꯣ, ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯈꯤꯕ? ꯐꯠꯃꯟꯗꯦ꯫ ꯅꯆꯜꯅꯨꯄꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯗ ꯅꯪꯅ ꯑꯁꯤ ꯌꯧꯅ ꯉꯥꯡꯕꯤꯕ, ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯥꯡꯕ ꯉꯝꯗꯦ꯫ ꯂꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇꯣ ꯐꯥꯖꯤꯜꯂꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯄꯨꯈꯝ ꯃꯆꯥ ꯑꯃꯗ ꯆꯥꯛ ꯈꯔ ꯊꯤꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯆꯥꯛ ꯈꯔ ꯆꯥꯁꯤꯀꯣ, ꯅꯆꯥ ꯏꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯉꯤ꯫ ꯂꯨꯈꯣꯏꯗꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯇꯞꯅ, ꯄꯥꯕꯨꯡ, ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯆꯥꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯤꯔꯤꯕꯗꯨꯕꯣ? ꯅꯆꯥꯅꯤ, ꯅꯆꯥ ꯂꯥꯡꯂꯦꯟꯅꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯤꯡꯒꯣꯜꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯁꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯅꯤꯡꯒꯣꯜꯒꯤ ꯈꯣꯡꯐꯝ ꯂꯩꯕ, ꯃꯃꯥ ꯃꯄꯥꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯅ ꯅꯤꯡꯒꯣꯜꯒꯤ ꯈꯣꯡꯐꯝ ꯂꯩꯇꯕ꯫ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯄꯥꯕꯨꯡ? ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯏꯆꯥ ꯀꯔꯤ ꯑꯣꯏꯍꯧꯅꯤ? ꯌꯨꯝ ꯑꯁꯤꯗ ꯏꯆꯥꯕꯨ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯥ? ꯏꯆꯥꯅ ꯂꯥꯛꯄꯗ ꯀꯅꯥꯗꯤ ꯏꯆꯥꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯧꯁꯤꯟꯅꯩ? ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯄꯥꯕꯨꯡꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ꯫ ꯑꯗꯨꯝꯅ ꯄꯪꯈꯟ ꯈꯟꯖꯤꯟꯅꯨ ꯀꯩꯗꯧꯒꯦ ꯄꯥꯕꯨꯡ? ꯇꯥꯆꯧ, ꯇꯥꯇꯣꯟ, ꯏꯅꯝꯃ ꯑꯅꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯃꯆꯨ ꯑꯣꯟꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯆꯨ ꯑꯃ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯁꯪꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯉꯩꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯠꯇ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯗ ꯎꯕ ꯐꯪꯗ꯭ꯔꯦꯅꯦ ꯑꯩ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ, ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤꯌꯦ ꯄꯥꯕꯨꯡ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯆꯜ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯣ ꯃꯤꯀꯨꯞꯇꯨ ꯐꯥꯎ ꯅꯆꯥ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯄꯥꯕꯨꯡ ꯑꯅꯥꯕ ꯐꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯄꯥꯕꯨꯡ, ꯆꯥꯛ ꯆꯥꯁꯤꯁꯤ, ꯅꯆꯥ ꯆꯥꯛ ꯏꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯈꯔ ꯏꯜꯂꯤ꯫ ꯂꯨꯈꯣꯏ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯃꯆꯥ ꯅꯤꯡꯒꯣꯜꯒꯤ ꯈꯜꯂꯒ ꯈꯔ ꯌꯣꯠꯁꯤꯜꯂꯤ꯫ ꯂꯥꯡꯂꯦꯟ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯃꯄꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯨꯕ ꯌꯥꯕ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯁꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯂꯩꯔꯤꯕ ꯃꯅꯝꯃ ꯑꯅꯤꯅ ꯄꯥꯛꯅ ꯍꯦꯛꯇ ꯇꯧꯕꯤꯕ ꯅꯠꯇꯦ꯫ ꯁꯅꯥꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯂꯥꯛꯏ ꯃꯥꯜꯂꯦꯅꯦ, ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯍꯧꯋꯦ꯫ ꯂꯥꯛꯆꯁꯅꯤ, ꯀꯩꯗꯧꯔꯒꯦ? ꯐꯤꯒ ꯁꯨꯍꯧꯕ ꯑꯁꯤꯗ ꯍꯣ, ꯐꯤ ꯁꯨꯔꯒ ꯀꯩꯗꯧꯔꯒꯦ? ꯁꯨꯖꯁꯅꯤ ꯀꯩꯅꯣ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯑꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯍꯟꯕ ꯑꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ꯫ ꯏꯁ, ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯊꯨꯠ ꯂꯥꯎꯕ ꯐꯤꯔꯣꯜ ꯈꯔ ꯁꯨꯕ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤꯒ ꯑꯃꯨꯛ ꯄꯣꯛꯄꯤꯔꯤꯕꯔꯥꯕ? ꯑꯗꯨꯏ ꯅꯠꯇꯦꯗ꯫ ꯑꯗꯨꯏ ꯅꯠꯇꯦꯗ ꯀꯥꯏꯅ? ꯍꯣ, ꯌꯥꯔꯦ, ꯈꯪꯉꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯩꯁꯦ ꯐꯠꯇꯕꯤꯅꯤ ꯑꯁꯤ ꯅꯠꯇ꯭ꯔꯣ? ꯅꯄꯥ ꯑꯅꯥꯕꯁꯤꯒꯤ ꯁꯦꯕꯥꯒ ꯑꯃꯠꯇ ꯇꯧꯗꯦ ꯑꯁꯤ ꯅꯠꯇ꯭ꯔꯕ? ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯗꯦꯗꯅ꯫ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯊꯥꯕꯜꯂꯛꯑꯦ꯫ ꯅꯣꯏ ꯅꯄꯥ ꯍꯅꯨꯕꯁꯦ ꯑꯩꯅꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯃꯥ ꯅꯨꯡꯁꯤꯗꯕ ꯑꯁꯤꯗꯒꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯗꯦ꯫ ꯃꯥ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯛꯆꯪ ꯆꯪꯗ꯭ꯔꯤꯕ꯫ ꯑꯍꯜ ꯑꯁꯤꯒꯤ ꯃꯈꯣꯏꯅ ꯀꯣꯟꯕꯅꯤꯅ ꯃꯈꯣꯏꯅ ꯊꯣꯛꯄ ꯃꯔꯥꯏꯅ ꯌꯦꯡꯁꯤꯟꯖꯁꯅꯤ꯫ ꯅꯪꯒꯤꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯆꯠꯅꯕ ꯌꯥꯔꯤꯕ꯭ꯔꯣ? ꯍꯦꯔꯥ, ꯃꯈꯣꯏ ꯇꯥꯆꯧꯁꯦ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯑꯗꯨꯝ ꯉꯥꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯏ ꯅꯠꯇꯦꯗ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯑꯣꯡ ꯑꯃꯗ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯇꯣꯏꯅ ꯃꯄꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯇꯁꯦꯡꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯁꯤꯅ ꯂꯥꯛꯍꯟꯅꯤꯡꯗꯦ꯫ ꯑꯏꯪꯕꯤꯅ ꯆꯤꯟꯕꯥꯜꯅ ꯊꯣꯛꯅ ꯋꯥ ꯀꯌꯥ ꯑꯃ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯊꯃꯣꯏꯗ ꯐꯥꯖꯤꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯑꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯥꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥꯕꯨꯡꯗꯣ ꯃꯈꯣꯏ ꯈ꯭ꯋꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯗꯤ ꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯔꯤ꯫ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯀꯣꯛꯇ꯭ꯔꯤꯉꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯄꯥ ꯑꯃꯨꯛ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤꯒꯨꯝ ꯑꯣꯏꯔꯤ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯞꯇꯨꯅ ꯃꯍꯥꯛ ꯂꯦꯜꯂꯤ꯫ ꯑꯌꯤꯡꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯑꯗꯨ ꯊꯨꯡꯕꯗ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ, ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ? ꯁꯤ ꯃꯉꯥꯏ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕ ꯑꯁꯤ ꯁꯤꯈ꯭ꯔꯕꯅꯤꯅ ꯂꯥꯡꯂꯦꯟꯁꯨ ꯌꯨꯝ ꯑꯁꯤꯗ ꯄꯥꯛꯅ ꯂꯥꯛꯂꯔꯣꯏ꯫ ꯏꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯕ ꯌꯥꯔꯅꯤ꯫
ꯂꯩꯔꯤꯕ ꯏꯆꯦ ꯁꯛꯇꯥꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯑꯍꯥꯟꯕꯗ ꯌꯨꯝ ꯑꯁꯦ ꯍꯥꯟꯅ ꯐꯖꯅ ꯁꯥꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯊꯥꯕꯂꯩꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯂꯥꯡꯂꯦꯟ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯥꯏ ꯑꯣꯜꯂꯛꯈꯤꯗ꯭ꯔꯦ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯣꯏ ꯍꯥꯏꯅ ꯈꯟꯖꯔꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯌꯥꯝꯅ ꯊꯤ ꯃꯃꯥ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯅ ꯀꯌꯥꯗ ꯃꯀꯥꯂꯝꯖꯕ ꯍꯧꯖꯤꯛ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗꯅ ꯀꯅꯥꯒꯤ ꯊꯣꯡꯖꯦꯜꯗꯅꯣ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯂꯦꯞꯂꯨꯒꯗꯕ ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯦ ꯀꯦꯊꯕꯤ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯔꯩ ꯑꯁꯤꯗꯤꯀꯣ ꯏꯃꯥꯅꯦ ꯈꯪꯐꯝꯒ ꯍꯦꯛ ꯈꯪꯗꯦ ꯈꯪꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯦꯛ ꯂꯥꯛꯂꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄꯅꯤ ꯃꯁꯤꯗ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯏꯃꯥꯅ ꯅꯪꯕꯨ ꯆꯥꯛꯀꯧꯕꯤꯔꯣꯏꯃꯛꯇꯤ ꯍꯥꯏꯗꯦꯗꯅ ꯁꯥꯒꯩ ꯑꯁꯤꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯝꯕ ꯑꯍꯜ ꯑꯅꯤꯃꯛ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯈꯤꯗꯕꯅꯤ ꯆꯍꯤꯁꯨ ꯐꯥꯗ꯭ꯔꯤ ꯃꯁꯤꯗ ꯅꯪꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯪꯕꯨ ꯎꯔꯒ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯅꯪ ꯃꯁꯤ ꯈꯟꯗꯕ꯭ꯔꯣ ꯍꯦꯔꯩꯃ ꯃꯤꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯃꯤꯅ ꯑꯩꯒꯤ ꯏꯕꯨꯛ ꯊꯥꯛꯄꯤꯔꯕ꯭ꯔꯣ ꯃꯤꯅ ꯉꯥꯡꯅꯕ ꯋꯥꯗꯤ ꯑꯩ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯉꯥꯡꯅꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯁꯅꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯕꯨꯅꯦ ꯆꯥꯛꯀꯧꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯇ ꯃꯤꯍꯨꯜꯗꯨ ꯇꯞꯊꯧ ꯀꯩꯗꯧꯒꯦ ꯏꯃꯥꯅ ꯍꯥꯏꯁꯤ ꯅꯪ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯎ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯣꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯥꯕꯨ ꯆꯥꯛ ꯀꯧꯗ꯭ꯔꯕꯁꯨ ꯅꯣꯡꯉꯥꯜꯂꯒꯅꯤ ꯈꯪꯗꯦ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯈꯪꯗꯦ ꯏꯃꯥ ꯅꯪꯕꯨ ꯆꯥꯛ ꯀꯧꯒꯦ ꯏꯆꯥꯅ ꯍꯥꯞꯄꯣ ꯍꯥꯏꯕ ꯀꯔꯤꯅꯣ ꯏꯃꯥ ꯍꯥꯞꯀꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯗꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯅꯆꯥ ꯑꯩꯅ ꯁꯥꯎꯔꯛꯄ ꯑꯗꯨꯔꯕ ꯏꯃꯥꯅ ꯄꯥꯝꯂꯤꯁꯦ ꯑꯩꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤꯗ ꯃꯤꯍꯨꯜꯁꯦ ꯁꯨꯝ ꯀꯥꯔꯛꯇꯧꯔꯤꯗ ꯏꯃꯥ ꯍꯦꯛ ꯄꯦꯝ ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯥꯗ ꯅꯕꯣꯛ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯅꯕꯣꯛꯅꯁꯨ ꯁꯣꯏꯗꯅ ꯋꯥ ꯉꯥꯡꯂꯛꯀꯅꯤ ꯑꯍꯜꯁꯤꯕꯨ ꯑꯣꯏꯕꯅꯤꯅ ꯍꯟꯗꯛꯇꯪꯗꯤ ꯅꯪ ꯏꯃꯥꯅ ꯍꯥꯏꯁꯤ ꯌꯥꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯤ ꯈ꯭ꯋꯥꯏꯅ ꯀꯦꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤꯗ ꯆꯠꯅꯔꯒ ꯅꯆꯥ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯗꯣꯏꯅꯣ ꯑꯩ ꯉꯝꯂꯣꯏꯕ ꯃꯗꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥ ꯂꯩꯔꯤꯕ ꯏꯆꯦꯁꯦ ꯃꯈꯣꯏꯒꯤꯁꯨ ꯅꯍꯥꯟ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯞꯄꯨ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯆꯥꯛꯀꯧꯕꯗ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜꯅꯤ ꯀꯥꯏꯅ ꯂꯩꯕꯋꯣ ꯇꯨꯕꯋꯣ ꯌꯥꯝꯅ ꯇꯧꯈ꯭ꯔꯕꯖꯥꯠꯅꯤ ꯑꯣ ꯃꯤꯅ ꯇꯧꯔꯕꯁꯨꯅꯦ ꯏꯃꯥ ꯏꯆꯥꯗꯤ ꯇꯧꯒꯨꯝꯁꯤ ꯐꯠꯇꯕ ꯊꯕꯛꯇ ꯃꯤꯅ ꯇꯧꯅꯩ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯍꯧꯅꯗꯦ ꯏꯃꯥꯅ ꯅꯪꯕꯨ ꯆꯥꯛꯀꯧꯕꯤꯔꯣꯏꯃꯛꯇꯤ ꯍꯥꯏꯕ ꯅꯠꯇꯦꯗꯅ ꯏꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯥꯛꯀꯧꯕꯤꯒꯅꯤ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯏꯃꯥꯅ ꯁꯣꯏꯗꯅ ꯍꯥꯞꯀꯅꯤ ꯑꯍꯜ ꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯛ ꯅꯣꯡꯃ ꯅꯤꯅꯤ ꯆꯣꯟꯊꯅ ꯀꯧꯒꯦ ꯍꯥꯏꯕꯅꯤ ꯍꯣ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯣ ꯑꯩꯕꯨ ꯍꯦꯛ ꯆꯥꯛꯀꯧꯕꯤꯗ꯭ꯔꯕ ꯏꯃꯥ ꯑꯩꯗꯤꯅꯦ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯁꯤꯅꯆꯥ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯌꯧꯁꯤꯜꯂꯛꯄꯗ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯇꯃꯔꯩꯔꯤ ꯑꯗꯨꯉꯩ ꯃꯃꯥ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯕꯨꯡ ꯃꯅꯝꯃꯁꯤꯡꯅ ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛꯀꯧꯕꯤꯈꯤꯕꯗꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯀꯞꯄꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ ꯏꯃꯥ ꯄꯥꯕꯨꯡ ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯂꯤ ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯂꯕꯁꯨ ꯅꯆꯥꯕꯨ ꯆꯥꯛꯀꯧꯕꯤꯅꯕ ꯄꯥꯎꯗꯦ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯦ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯁꯣꯏꯗꯅ ꯂꯥꯛꯂꯝꯒꯅꯤꯀꯣ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯣ ꯏꯕꯨꯡ ꯑꯅꯤ ꯏꯅꯝꯃ ꯑꯅꯤꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯅꯆꯥ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯗꯣ ꯏꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯏꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯄꯥꯝ ꯂꯝꯗꯝꯅꯗꯤ ꯑꯩꯕꯨ ꯂꯥꯛꯎ ꯍꯥꯏꯅ ꯈꯨꯠ ꯈꯠꯇꯨꯅ ꯇꯠꯇꯅ ꯀꯧꯔꯔꯦ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯅꯇꯧ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯅꯦ ꯊꯃꯣꯏ ꯁꯣꯛꯅ ꯍꯦꯟꯅ ꯀꯞꯆꯔꯤ ꯑꯗꯨꯝꯅ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯅꯤ
ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯕꯥꯇꯣꯝꯕꯤꯗꯨ ꯐꯠ ꯂꯥꯛꯇꯨꯅ ꯄꯥꯎ ꯑꯃ ꯍꯥꯏꯔꯦ. ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯅꯕꯨꯡ ꯑꯇꯣꯝꯕꯗꯨ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯌꯦ. ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯍꯥ, ꯀꯔꯤ ꯍꯥꯏꯕ ꯏꯆꯦ? ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯇꯥꯔꯛꯄꯅꯤ. ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯌꯨꯝꯗ ꯂꯩ ꯍꯥꯏꯌꯦ. ꯀꯌꯥꯝ ꯊꯤꯅ ꯇꯦꯛꯄꯩ ꯋꯥꯅꯣ ꯏꯆꯦ? ꯆꯠꯄꯒ ꯑꯃꯠꯇ ꯌꯥꯗ꯭रे ꯍꯥꯏ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯥꯗꯣꯟ, ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ꯭ꯔꯅꯦ? ꯅꯪ ꯑꯃꯨꯛꯇ ꯆꯠꯄꯤꯌꯨ. ꯐꯤꯕꯝ ꯂꯨꯕ ꯃꯥꯜꯂꯤ. ꯊꯕꯛ ꯁꯨꯐꯝꯗ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ? ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯕꯅꯤ, ꯃꯨꯟꯅꯗꯤ ꯈꯪꯗ꯭ꯔꯤ. ꯅꯪꯗꯤ ꯅꯄꯥꯝꯗꯁꯨ ꯆꯠꯇ꯭ꯔꯦꯗꯣ. ꯑꯗꯨꯗ ꯄꯥꯎꯁꯤ ꯇꯥꯔꯝꯗꯕ ꯌꯥꯏ ꯍꯥꯏꯗꯅ ꯏꯆꯦꯅ ꯇꯝꯕ ꯂꯥꯛꯏꯅꯤ. ꯍꯣꯏ ꯏꯆꯦ, ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯀꯦ. ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯦꯀꯣ. ꯄꯥꯎ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯉꯛꯅ ꯂꯩꯍꯧꯏ. ꯊꯥꯊꯣꯟꯕꯨ ꯃꯈꯣꯡ ꯇꯦꯛꯂꯕ? ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯗꯀꯣ. ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯀꯦ. ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯍꯥꯏꯕꯁꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯁꯤꯃ ꯊꯣꯛꯂꯦ ꯁꯤꯃ ꯇꯧꯔꯦ ꯍꯥꯏꯕꯗ ꯆꯠꯅꯤꯡꯗꯕ ꯂꯩꯇꯦ. ꯃꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯇꯥꯝꯍꯧꯔꯕ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯌꯦꯡꯖꯕꯅ ꯃꯊꯧꯗꯥꯡ ꯑꯣꯏꯖꯔꯨꯕꯅꯤ. ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯇꯁꯦꯡꯅ ꯃꯊꯃꯣꯏꯗꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ. ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯋꯥꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠꯅꯤ. ꯊꯥꯕꯜꯂꯩ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ. ꯃꯀꯦ ꯁꯦꯝꯈ꯭ꯔꯦ. ꯁꯅꯥꯍꯟꯅ ꯀꯟꯅ ꯍꯥꯏꯔꯤ. ꯍꯩ, ꯅꯪꯅꯦ ꯂꯝ ꯍꯦꯟꯅꯨ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯤ. ꯇꯥꯁꯤꯟꯅꯗꯕ ꯇꯧꯒꯅꯨ. ꯀꯦꯔꯤꯕ ꯀꯥꯏꯗꯣ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯎ. ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ. ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯉꯁꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ. ꯃꯗꯨ ꯈꯪꯕꯒꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯀꯔꯤ ꯍꯔꯥꯎꯕꯒꯤ, ꯀꯅꯥ ꯍꯔꯥꯎꯕꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯆꯥꯛꯀꯧꯕ ꯆꯠꯇꯧꯔꯤꯕꯁꯦ? ꯀꯩꯅꯣ, ꯏꯄꯥꯝꯅ ꯑꯩꯕꯨ ꯆꯥꯛꯀꯧꯔꯤ. ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ. ꯃꯁꯤꯗ ꯑꯩꯕꯨ ꯆꯠꯂꯅꯨ ꯍꯥꯏꯅ ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ. ꯃꯈꯣꯏ ꯇꯥꯆꯧꯕꯨ ꯉꯥꯎꯗꯦ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯣ? ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯤꯕ, ꯆꯍꯤꯁꯨ ꯐꯥꯕ ꯅꯠꯇ꯭ꯔꯤꯕ. ꯃꯁꯤꯗ ꯅꯪꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯗꯅ ꯆꯠꯇꯧꯔꯤꯕꯅꯤꯅꯦ. ꯆꯠꯇꯧꯔꯤꯕꯅꯤ ꯀꯩꯅꯣ. ꯃꯤꯅ ꯎꯔꯒ ꯀꯔꯤꯅꯣ ꯍꯥꯏꯅꯈꯤꯗꯣꯏꯁꯦ? ꯋꯥꯔꯛꯇꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨꯔꯕ ꯅꯪꯅ ꯄꯥꯝꯂꯤꯁꯦ? ꯍꯦꯔꯥ, ꯑꯗꯨꯕꯨ ꯋꯥꯔꯗ. ꯃꯤꯅ ꯆꯥꯛꯀꯧꯕ ꯆꯠꯂꯒ ꯋꯥꯔꯛꯇꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯀꯅꯥꯅ ꯍꯥꯏꯅꯗꯣꯔꯤꯒꯦ? ꯐꯤꯕꯝꯁꯤꯅ ꯇꯟꯖꯥꯁꯤꯅ ꯍꯥꯏꯅꯗꯧꯔꯤꯕ. ꯑꯁ, ꯑꯩ ꯌꯥꯝꯅ ꯇꯟꯖꯩꯗ. ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ. ꯈꯔ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯖꯕ ꯑꯁꯤꯗꯅꯦ ꯍꯤꯛ ꯌꯦꯠꯂꯤ. ꯍꯩ, ꯌꯥꯝ ꯊꯨꯅ ꯇꯣꯛꯎꯀꯣ. ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ. ꯃꯈꯣꯏ ꯇꯥꯆꯧ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯊꯃꯣꯏꯅ ꯄꯦꯟꯒꯗ꯭ꯔꯣ? ꯅꯪꯅꯦ ꯋꯥꯈꯜ ꯈꯤꯇꯁꯨ ꯈꯜꯂꯨ. ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯁꯅꯥꯌꯥꯏꯁꯨ ꯃꯈꯣꯡ ꯇꯦꯛꯑꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ. ꯀꯝꯗꯧꯔꯦ ꯀꯃꯥꯏ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯕꯤꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯤ ꯅꯪ ꯈꯟꯗꯦꯕ. ꯑꯦ, ꯃꯥꯅ ꯃꯈꯣꯡ ꯇꯦꯛꯂꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯒꯦ? ꯊꯕꯛ ꯁꯨꯕꯗ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗ꯭ꯔꯕꯗꯤ ꯇꯦꯛꯀꯦꯇꯅꯤ. ꯃꯔꯝꯆꯠ ꯑꯁꯤꯅꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ. ꯆꯞ ꯆꯥꯔꯕꯅꯤ ꯑꯁꯤ. ꯅꯪ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯅꯪ. ꯏꯁ, ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯖꯔꯤꯕ ꯃꯑꯣꯡ. ꯍꯣ, ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯕꯗꯤ ꯍꯦꯟꯃꯟꯕꯗꯒꯤꯅꯦ ꯇꯥꯔꯛꯇꯅ ꯃꯈꯣꯡ ꯑꯁꯤ ꯇꯦꯛꯂꯤꯅꯤ. ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯁꯣꯏꯅꯥꯏꯔꯒ ꯂꯩꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯜꯂꯤ ꯑꯩ. ꯃꯥꯅ ꯇꯧꯖꯔꯤꯕ ꯅꯥꯄꯜ ꯑꯁꯤ ꯑꯩꯅ ꯑꯃꯨꯛꯇ ꯅꯝꯊꯨꯒꯦꯕ. ꯅꯪꯒꯤ ꯊꯃꯣꯏ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯍꯥꯛ ꯑꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯤꯅꯦ. ꯍꯣ, ꯅꯪꯅꯗꯤꯅꯦ ꯅꯅꯥꯎꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯕ. ꯍꯣ, ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯃꯆꯦꯅꯤ ꯃꯇꯩꯃꯅꯤ ꯀꯥꯏꯅꯅꯦ ꯈꯤꯠ ꯈꯟꯕꯤꯕꯖꯥꯠ ꯅꯠꯇꯦ. ꯃꯁꯤꯒꯤꯅꯤ ꯑꯩꯅ ꯃꯈꯣꯏꯗ ꯍꯟꯅ ꯌꯦꯡꯗ꯭ꯔꯤꯕꯁꯤ. ꯅꯥꯒꯦꯔ ꯆꯪꯒꯦꯔ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯂꯩꯖꯁꯅꯤ. ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ. ꯃꯋꯥꯁꯤꯅ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯔꯒ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯤ ꯍꯥꯏꯅ ꯃꯀꯦ ꯁꯦꯝꯂꯤꯕ. ꯋꯥꯇꯥ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅ ꯍꯥ, ꯁꯅꯥꯌꯥꯏꯅ ꯉꯝꯗꯅ ꯍꯥꯏꯔꯤ. ꯍꯥꯏꯔꯤꯕꯁꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯆꯠꯂꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯀꯅꯨ. ꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏ. ꯍꯜꯂꯛꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯜꯂꯣꯏ. ꯑꯁꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯨꯄꯤ, ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯀꯔꯤꯁꯨ ꯅꯪꯅ ꯈꯟꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯣ, ꯁꯤꯈ꯭ꯔꯕ ꯅꯃꯥ ꯅꯄꯥꯗꯨꯒꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯌꯨ ꯍꯥꯏꯔꯣ ꯑꯩ. ꯑꯩꯗꯤ ꯃꯗꯨ ꯉꯝꯂꯣꯏꯕ. ꯉꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯆꯠꯇꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕꯅꯤ. ꯍꯣ, ꯏꯃꯥꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯤꯗꯧꯔꯤꯌꯦ. ꯍꯣ, ꯃꯗꯨ ꯂꯧꯔꯨꯒꯦ. ꯑꯩꯅ ꯈꯣꯡ ꯑꯁꯤ ꯇꯦꯛꯇꯨꯅ ꯐꯃꯨꯡ ꯑꯁꯤꯗ ꯑꯅꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ. ꯑꯗꯨꯒ ꯅꯪꯅ ꯅꯣꯛꯇꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯇꯧꯔꯤꯕꯅꯤꯅꯦ ꯍꯥ? ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ. ꯅꯪꯅ ꯈꯣꯡ ꯇꯦꯛꯑꯦ, ꯅꯪ ꯅꯥꯔꯦ. ꯁꯤꯗꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯅꯪꯅ ꯅꯥꯕꯁꯦ ꯑꯩ
ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ꯭ꯔꯣ ꯅꯪꯅꯦ ꯅꯪ ꯑꯩ ꯑꯗꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤ ꯅꯪ ꯁꯥꯎꯔꯒ ꯀꯩꯗꯧꯗꯣꯔꯤꯕ ꯑꯩ ꯐꯨꯒꯦ ꯑꯁꯤꯔꯣ ꯑꯩꯉꯣꯟꯗꯒ ꯈꯨꯠ ꯊꯥꯅꯕ ꯌꯦꯡꯉꯨ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎ ꯄꯤꯖꯔꯣꯏꯗꯕꯅꯤ ꯑꯩ ꯊꯦꯡꯂꯦ ꯀꯨꯝꯁꯤꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯅ ꯊꯧꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩ ꯆꯠꯂꯦ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦꯀꯣ ꯂꯥꯝꯂꯒꯅ ꯍꯣꯔꯦꯟ ꯂꯥꯝꯂꯒ ꯆꯥꯔꯣ ꯑꯩ ꯆꯠꯂꯦ ꯅꯨꯄꯤ ꯅꯪ ꯃꯇꯣꯏꯅꯔ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯇꯥꯗꯕ꯭ꯔꯥ ꯍꯣ ꯆꯠꯂꯦ ꯌꯥꯔꯦ ꯀꯧꯔꯛꯂꯅꯨ ꯁꯅꯥꯒꯤ ꯂꯤꯛ ꯂꯧꯔꯨꯒꯦ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯅꯥꯆꯨꯝꯗꯦ ꯃꯍꯥꯛꯇꯤ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ ꯃꯄꯥꯜꯗ ꯍꯦꯛ ꯃꯈꯣꯡ ꯊꯥꯡꯗꯣꯛꯄꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯦꯛ ꯎꯏ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯒ ꯍꯥꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯒꯤꯁꯤꯕꯨ ꯆꯥꯛꯀꯧꯕ ꯂꯥꯛꯏꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ ꯑꯦ ꯅꯪꯕꯨ ꯀꯅꯥꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯀꯦꯅꯦ ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯈꯤꯗꯦ ꯑꯁꯣꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅꯒ ꯍꯥꯏꯕ ꯖꯥꯠꯂ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕ ꯑꯣꯏꯔꯗꯤꯅꯦ ꯃꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯨ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇ ꯆꯥꯛꯀꯧꯖꯗꯦ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯏꯅꯝꯃ ꯑꯩ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯦ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯗꯤ ꯅꯪꯗꯤ ꯀꯩꯗꯧꯕ ꯁꯤꯗ ꯂꯥꯛꯏꯕ ꯇꯥꯇꯣꯟ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯅꯤ ꯏꯅꯝꯃ ꯏꯁ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯕꯤꯔꯦꯗ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯣꯏ ꯇꯥꯇꯣꯟ ꯃꯈꯣꯡ ꯇꯦꯛꯑꯦ ꯍꯥꯏꯔꯤꯕ ꯍꯣꯏ ꯏꯕꯦꯝꯃ ꯇꯦꯛꯇꯦ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯅꯪꯅꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯅꯤꯡꯃꯟꯈ꯭ꯔꯗꯅ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯌꯥꯅꯤꯅ ꯈꯜꯂꯒ ꯂꯥꯛꯏꯗꯣ ꯑꯩꯅꯅꯦ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ ꯅꯣꯏ ꯇꯥꯇꯣꯟ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯑꯣꯏꯔꯗꯤ ꯅꯪ ꯆꯠꯂꯣ ꯅꯪ ꯍꯜꯂꯣ ꯑꯩꯁꯨꯅꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯏꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏꯕꯅꯤ ꯅꯪꯒ ꯑꯃꯨꯛ ꯁꯤꯗ ꯃꯥꯌꯣꯛꯅꯔꯦ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯆꯠꯂꯣ ꯌꯥꯔꯦ ꯏꯅꯝꯃ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯆꯠꯂꯣꯗꯅ ꯆꯠꯂꯣ ꯌꯥꯔꯦ ꯅꯁꯛꯇꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦꯕ ꯍꯩꯃꯥ ꯆꯠ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯌꯦ ꯍꯩ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯅꯪꯉꯣꯟꯗ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯂꯥꯡꯂꯦꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯃꯈꯣꯡ ꯑꯃ ꯍꯦꯛ ꯊꯥꯡꯕꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯕꯨꯡ ꯑꯍꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯍꯜ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯃꯆꯜ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯏꯆꯜꯕꯨ ꯆꯥꯛꯀꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯇꯥꯁꯧ ꯀꯔꯤꯒꯤꯅꯣ ꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯛꯂꯤꯕ ꯌꯨꯝ ꯑꯁꯤ ꯅꯪꯒꯤ ꯌꯨꯝꯅꯤꯅꯦ ꯌꯨꯝ ꯆꯪꯂꯝꯗꯅ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯌꯨꯝꯗ ꯆꯪꯂꯔꯣꯏꯗ꯭ꯔꯥ ꯋꯥꯐꯝ ꯑꯁꯤꯗ ꯑꯏꯪꯕꯤꯅ ꯀꯩꯅꯣ ꯏꯇꯩꯅ ꯍꯥꯏꯗꯨꯕꯣ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯆꯪꯗꯧꯔꯤꯒꯦ ꯆꯪꯕ ꯌꯥꯔꯣꯏ ꯍꯩ ꯅꯪ ꯆꯠꯂꯅꯤꯅ ꯅꯈꯣꯡ ꯊꯥꯡꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄ꯭ꯔꯞ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯥ ꯅꯪ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡ ꯑꯍꯜꯗ ꯌꯦꯡꯂꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏ ꯇꯥꯆꯧ ꯅꯆꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯅꯠꯆꯗꯦ ꯅꯆꯜ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯏꯕꯨꯡ ꯈꯪꯏ ꯏꯆꯜꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯏꯍꯨꯜ ꯑꯗꯨ ꯅꯕꯨꯡ ꯆꯞ ꯆꯥꯅ ꯈꯪꯏ ꯉꯁꯤ ꯑꯁꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯕꯨꯡꯅ ꯏꯆꯜꯕꯨ ꯆꯥꯛꯀꯧꯕ ꯂꯥꯛꯅꯕ ꯄꯥꯎ ꯍꯥꯏꯈꯤꯗ꯭ꯔꯦ ꯇꯥꯆꯧ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯂꯩꯈꯤꯗꯕ ꯆꯍꯤ ꯐꯥꯗꯕ ꯑꯁꯤꯗ ꯏꯆꯜꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯏꯕꯨꯡꯅ ꯍꯥꯏꯈꯤꯗꯕꯅꯤ ꯅꯪ ꯏꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯆꯜ ꯈꯪꯖꯩꯌꯦ ꯇꯥꯆꯧ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯁꯤ ꯅꯕꯨꯡ ꯇꯣꯟꯗꯣ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯅꯕꯨꯡꯒꯤ ꯑꯅꯥꯕ ꯍꯪꯂꯀꯣ ꯃꯈꯨꯠꯇꯨꯅ ꯂꯦꯡꯒꯣꯟꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯤ ꯃꯁꯤꯗ ꯑꯏꯪꯕꯤꯅ ꯀꯩꯅꯣꯗ ꯏꯇꯩꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯣꯏ ꯌꯨꯝ ꯑꯁꯤ ꯏꯆꯜꯒꯤ ꯌꯨꯝ ꯏꯆꯜꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯗꯣꯏꯕ ꯑꯕꯦꯝ ꯂꯥꯛꯎ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯕꯤꯈꯤ ꯑꯏꯪꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩꯕꯨ ꯍꯦꯛꯇ ꯐꯣꯡꯅ ꯁꯤꯡꯅꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯊꯃꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯦꯕ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯉꯁꯤꯁꯦ ꯍꯔꯥꯎꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯏꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯑꯩꯁꯦ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯒꯗꯤ ꯄꯦꯟꯗꯦꯗ ꯑꯣꯟꯊꯣꯛꯅ ꯐꯩ ꯂꯩꯖꯍꯧ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯁꯨꯖꯥ ꯇꯧꯕꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯑꯩꯇ ꯏꯄꯥꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯆꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯤꯕꯗꯣ ꯃꯈꯨꯠꯇ ꯈꯥꯎ ꯑꯃꯠꯇ ꯍꯦꯛ ꯌꯥꯟꯗꯦ ꯃꯁꯥ ꯉꯥꯛꯇꯅꯤ ꯏꯃꯨꯡꯗꯅ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯎꯅꯔꯤ ꯂꯥꯡꯂꯦꯟ ꯀꯞꯆꯔꯤ ꯃꯆꯜꯅ ꯀꯞꯄꯗꯨ ꯎꯔꯒ ꯃꯕꯨꯡ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯏꯆꯜꯅ ꯀꯞꯂꯤꯕ ꯀꯞꯀꯅꯨ ꯁꯤ ꯇꯥꯇꯣꯟ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯇꯥꯇꯣꯟ ꯊꯨꯅ ꯐꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ
ꯑꯌꯤꯡꯕꯤ ꯑꯗꯨꯝꯅ ꯊꯣꯛꯄ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯍꯦꯛ ꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯈꯤꯕ ꯅꯨꯄꯤꯗꯨꯕꯨ ꯆꯥꯛꯀꯧꯕ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯌꯥꯍꯧꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯉꯟꯈꯤꯕꯅꯤꯗ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯅꯒ ꯀꯞꯂꯤꯕ ꯑꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯆꯥꯛꯀꯧꯔꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯗꯣꯔꯛꯄ ꯖꯥꯠꯂ? ꯑꯗꯨꯒꯤ ꯑꯣꯏꯔꯝꯂꯗꯤ ꯐꯅꯤꯗ, ꯀꯥꯟꯅꯗꯦ, ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯍꯪꯗꯣꯛꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯠ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯪꯉꯤ, ꯏꯆꯦ, ꯀꯩꯅꯣ ꯇꯧꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯩꯅꯣ ꯐꯤꯕꯝ ꯑꯃꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯆꯥꯛꯀꯧꯕ ꯆꯠꯅꯕ ꯃꯀꯦꯁꯨ ꯁꯦꯝꯂꯤ, ꯆꯥꯛꯀꯧꯔꯔꯣꯏ ꯀꯥꯏꯅ ꯄꯥꯎꯒ ꯍꯥꯏꯗꯣꯔꯛꯂꯕ꯭ꯔꯅꯦ? ꯏꯅꯥꯎ, ꯍꯥꯎꯅꯦ, ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯏꯆꯦ? ꯏꯆꯦ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯃꯔꯝꯗꯣ ꯍꯥꯏꯌꯣꯕ, ꯌꯥꯝꯅ ꯇꯥꯅꯤꯡꯉꯦꯕ꯫ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯨꯠꯇ ꯆꯩꯐꯝ ꯇꯥꯔꯤꯕ ꯀꯥꯏꯗꯨ ꯍꯦꯛ ꯎꯔꯛꯏ꯫ ꯃꯗꯨꯗ ꯉꯛꯅ, ꯁꯤꯗꯤ ꯀꯔꯤꯅꯣ ꯏꯆꯦ? ꯆꯩꯒꯤ ꯃꯃꯤꯔꯣ? ꯁꯤꯕꯨ ꯗꯥꯛꯐꯝꯂ ꯍꯥꯏꯕ? ꯃꯥꯅꯤ, ꯆꯩꯒꯤ ꯃꯃꯤꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯔꯤꯅꯣ ꯏꯆꯦ? ꯅꯇꯩꯅ ꯑꯩꯕꯨ ꯐꯨꯕꯒꯤꯅꯤ꯫ ꯍꯥ? ꯃꯥꯅ ꯍꯟꯗꯛ ꯆꯍꯤꯗꯤ ꯑꯍꯜꯁꯨ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯀꯅꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯕ꯫ ꯑꯗꯨꯗ ꯑꯩꯅ ꯆꯠꯅꯤ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯕ꯫ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯝꯊꯤꯅ ꯐꯨꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯌꯤꯡꯕꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯍꯥꯏꯍꯧꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯗꯥ ꯇꯥꯔꯛꯏ꯫ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯒꯤ ꯃꯌꯨꯛꯇ ꯅꯪ ꯆꯥꯛꯀꯧꯕ ꯍꯦꯛ ꯆꯠꯂꯕ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯀꯅꯨ꯫ ꯅꯪꯅ ꯍꯜꯂꯛꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯃꯁꯤꯕꯨ ꯍꯟꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯣꯡꯉꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯊꯥꯕꯜꯂꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯌꯤꯡꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯂꯩ꯫ ꯐꯠꯇꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜꯗꯣ ꯀꯣꯛꯈ꯭ꯔꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯆꯜ ꯅꯨꯄꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯕꯤꯈ꯭ꯔꯤ꯫ ꯏꯅꯝꯃꯒꯤ ꯂꯥꯡꯂꯦꯟ, ꯏꯅꯝꯃ ꯑꯅꯤꯅ ꯏꯆꯜꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦꯅꯦ꯫ ꯏꯅꯝꯃ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕꯅꯣ? ꯏꯅꯝꯃ ꯂꯥꯟꯈ꯭ꯔꯦ꯫ ꯏꯅꯝꯃ, ꯅꯪ ꯌꯨꯝ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯎꯀꯣ꯫ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯜꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯌꯦ꯫ ꯏꯅꯝꯃ ꯑꯅꯤꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯅꯪꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯕꯦꯝꯃ꯫ ꯂꯥꯡꯂꯦꯟ, ꯃꯕꯨꯡ ꯑꯅꯤ, ꯃꯅꯝꯃ ꯑꯅꯤꯅ ꯃꯥꯒꯤ ꯑꯃꯨꯛ ꯑꯗꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯕ ꯑꯁꯤꯅ ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜꯄꯣꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫